ꯃꯃꯥꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯪꯗꯤ ꯉꯝꯕꯨ ꯉꯝꯃꯤꯅꯦ, ꯂꯣꯟꯅꯕꯤ ꯃꯆꯥꯁꯤꯗ ꯅꯨꯡꯁꯤꯅꯒꯗꯧꯕ꯫ ꯁꯅꯥꯍꯟꯕꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯀꯩꯒꯨꯝ ꯀꯥꯟꯗ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯇꯧꯁꯤꯟꯅꯕ ꯁꯥꯁꯤꯟꯅꯕꯁꯨ ꯍꯩꯇꯕ ꯌꯥꯗꯦ꯫ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯃꯥ, ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯍꯦꯟꯕ ꯄ꯭ꯔꯣꯄꯔꯇꯤ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯅ ꯐꯅꯤ꯫ ꯑꯩꯉꯣꯟꯗꯅ ꯑꯃ, ꯅꯈꯣꯏꯒꯤ ꯃꯃꯥꯡꯗꯅ ꯑꯃ ꯉꯥꯡꯂꯝꯃꯤꯗꯨꯅꯤ ꯍꯧꯖꯤꯛꯁꯨ꯫ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣꯅꯦ ꯃꯥꯅ ꯏꯆꯥ ꯁꯅꯥꯗ? ꯑꯩꯅ ꯃꯥꯒ ꯑꯩꯒ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯦ ꯍꯥꯏꯔꯨꯕ, ꯑꯗꯨꯗ ꯑꯩꯗꯤ ꯑꯔꯣꯟꯕ ꯃꯆꯥꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯅꯅꯦ ꯑꯁꯦ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯤꯅꯦꯒ ꯍꯥꯠꯇꯣꯛꯍꯟꯈꯤꯗꯅ꯫ ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯋꯥꯗꯣ ꯑꯅꯤꯔꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨ, ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯐꯅꯕ ꯁꯤꯜꯂꯛꯀꯅꯤ꯫ ꯁꯤꯜꯂꯛꯀꯅꯤꯗ ꯍꯥꯏ, ꯏꯃꯥꯁꯨ ꯀꯩꯁꯨ ꯇꯧꯕꯗꯤ ꯉꯝꯗꯦ꯫ ꯑꯩ ꯑꯁꯨꯝ ꯇꯧꯔꯒꯦ, ꯃꯥꯒꯨꯝꯕ ꯑꯃ ꯂꯣꯏꯁꯤꯟꯈꯤꯕꯗꯤ ꯀꯩꯁꯨ ꯑꯔꯨꯕ ꯅꯠꯇꯦ꯫ ꯍꯩ, ꯉꯥꯏꯉꯝꯗꯕ ꯇꯧꯅꯨ, ꯑꯗꯨꯏ ꯁꯔꯨꯛ ꯏꯃꯥꯅ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯉꯁꯤ ꯃꯃꯥꯒ ꯍꯣꯇꯦꯜ ꯑꯃꯗ ꯎꯅꯁꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯄꯥ ꯂꯩꯇ꯭ꯔꯤꯉꯩ ꯐꯠ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯃꯁꯛ ꯐꯖꯕ꯭ꯔꯥ? ꯏꯃꯥ, ꯄꯥꯔꯃꯦꯅꯦꯟ ꯇꯥꯗ꯭ꯔꯁꯨ ꯁꯨꯝ ꯌꯥꯏꯗꯅ꯫ ꯍꯩ, ꯀꯔꯟ ꯇꯧꯅꯨ, ꯃꯃꯥꯗꯣ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯅꯥꯇꯩ ꯆꯥꯕ ꯃꯤꯒ ꯇꯤꯟꯅꯔꯛꯄ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯗꯧꯅ ꯑꯇꯣꯟꯕꯤ ꯈꯔ ꯑꯣꯏꯁꯤꯜꯂꯨꯕꯤ, ꯅꯠꯇ꯭ꯔꯒ ꯃꯋꯥ ꯄꯨꯔꯒ ꯌꯥꯋꯣꯡ ꯏꯜꯍꯟꯕꯤꯃꯛꯇ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯏ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯀꯔꯤ, ꯆꯦꯜꯂꯨꯕꯤ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯄꯤ? ꯍꯩ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯆꯠꯂꯣꯏꯗꯕꯒꯤ ꯎꯔꯩ ꯄꯥꯔꯩ ꯇꯧꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯃꯁꯛꯀꯁꯦ ꯐꯠꯆꯈ꯭ꯔꯕꯖꯥꯠꯅꯤ, ꯃꯍꯩꯅ ꯍꯩꯔꯤꯕ, ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯂꯣꯏꯔꯒ PG ꯇꯧꯔꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯅꯨꯄꯤꯅꯤꯅꯦ, ꯀꯔꯥꯏꯗꯩ ꯊꯤꯔꯨꯏꯅꯣ? ꯏꯆꯥꯒꯤꯕꯨ ꯀꯔꯤꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯊꯤꯔꯣꯏ? ꯃꯀꯨꯗꯪ ꯐꯖꯕꯤ ꯑꯣꯏꯔꯝꯗꯅꯕ? ꯈꯪꯗꯦ ꯑꯗꯨ ꯑꯗꯥ ꯇꯧꯔꯅꯨ, ꯃꯤ ꯉꯥꯏꯔꯝꯃꯅꯤ, ꯂꯣꯏꯁꯤꯜꯂꯛꯑꯣ, ꯑꯩꯒꯤꯗꯤ ꯐꯤ ꯑꯃ ꯍꯣꯡꯂꯒ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯁꯅꯥꯍꯟꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯆꯠꯇꯕꯁꯨ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯃꯥꯒꯤ ꯎꯄꯨꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯐꯤ ꯃꯔꯣꯜ ꯈꯟꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯂꯩꯗꯤꯌꯥꯁꯨ ꯃꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯂꯣꯏꯁꯤꯟꯗꯨꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯚꯥꯅꯨꯃꯇꯤꯅ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ, ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯆꯥꯔꯨꯔꯅꯤ꯫ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤ ꯂꯩꯔꯝꯕꯗꯒꯤ ꯖꯨꯒꯤꯟꯗ ꯊꯤꯟꯅꯕ ꯍꯥꯏꯕꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯅ ꯂꯦꯞꯅ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯥ ꯖꯨꯒꯤꯟ, ꯑꯩ ꯀꯨꯝꯃꯛꯑꯒꯦ꯫ ꯚꯥꯅꯨꯃꯇꯤ ꯍꯣꯏꯁꯨ ꯈꯪꯏ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯕꯨ ꯃꯈꯣꯏꯒ ꯆꯠꯍꯟꯅꯤꯡꯗꯦ ꯍꯥꯏꯕ꯫ ꯁꯥꯎꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ, ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ, ꯎꯕꯔ ꯀꯧ꯫ ꯑꯁ, ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯀꯩꯁꯨ ꯂꯥꯛꯑꯣ ꯌꯥꯔꯣꯏ꯫ ꯅꯪꯁꯨ ꯊꯕꯛ ꯆꯠꯀꯅꯤꯗꯣ, ꯉꯟꯅ ꯊꯤꯟꯗꯧꯕ ꯃꯤꯗꯨꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯀꯣꯟꯅ ꯆꯠꯂꯁꯤ꯫ ꯍꯩ, ꯇꯥꯅꯤꯡꯗꯦ꯫ ꯖꯨꯒꯤꯟ, ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯎ, ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯤꯜꯂꯨ꯫ ꯏꯇꯩꯕꯦꯝꯃ, ꯃꯗꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ꯫ ꯍꯩ, ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯍꯤꯡꯂꯤꯕ ꯃꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯌꯨꯝꯕꯨꯅ ꯍꯥꯏꯕ ꯋꯥ ꯇꯥꯒꯗꯕ꯫ ꯀꯥ ꯖꯨꯒꯤꯟꯒꯤ ꯄꯩꯁꯥꯗꯤ ꯅꯤꯅꯦꯁꯤꯅ ꯄꯤꯕꯁꯨ ꯅꯠꯇꯅ, ꯅꯍꯥꯟꯈꯩ ꯅꯤꯅꯦꯁꯤ ꯍꯣꯏꯅ ꯀꯀꯥꯗ ꯄꯥꯈꯣꯟ ꯁꯤꯕꯗ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯗꯨꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯑꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗ ꯐꯠ ꯀꯥꯈꯤ꯫ ꯖꯨꯒꯤꯟꯁꯨ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ, ꯀꯀꯥ, ꯑꯩ ꯃꯤꯇꯤꯡ ꯊꯦꯡꯉꯅꯤ꯫ ꯍꯣꯏ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗ ꯀꯥꯔꯛꯇꯨꯅ ꯊꯧꯗꯣꯔꯛꯂꯦ꯫ ꯚꯥꯅꯨꯃꯇꯤ ꯃꯃꯥ ꯃꯆꯥꯗꯨ ꯁꯥꯎꯅ ꯂꯩꯍꯧꯏ꯫ ꯂꯝꯕꯤꯗꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ, ꯃꯉꯛ ꯌꯥꯝ ꯍꯥꯏꯒꯠꯂꯗꯤ ꯈꯔꯁꯨ ꯈꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯖꯨꯒꯤꯟꯗꯨ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ, ꯅꯣꯛꯐꯦꯠꯇꯦ ꯇꯧꯔꯒ ꯒꯥꯔꯤꯗꯨ ꯊꯧꯏ꯫ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯔꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯨꯝꯃꯛꯑꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯆꯪꯉꯛꯄꯒ ꯀꯩꯐꯥ ꯂꯩꯕ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯂꯩꯕ ꯎꯔꯝꯗꯦ꯫ ꯗ꯭ꯌꯨꯇꯤ ꯂꯩꯇꯕ ꯆꯠꯂꯅꯦ, ꯑꯩꯅꯗꯤ ꯃꯥꯁꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯂꯥꯛꯏ꯫ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯇꯨꯅ ꯊꯣꯛꯂꯛꯑꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯦꯡꯖꯤꯜꯂꯨꯔꯦ꯫ ꯁꯣꯔꯤ, ꯑꯩ ꯎꯍꯧꯗ꯭ꯔꯦ꯫ ꯃꯤꯉꯣꯟꯗꯗꯤ ꯅꯝꯃꯤꯗꯨ ꯊꯛꯎꯅꯨ, ꯕꯨꯠ ꯎꯕꯗꯧꯅꯒ ꯆꯦꯟꯊꯣꯔꯛꯏꯗꯨꯅ ꯀꯩꯗꯧꯔꯦ? ꯀꯩꯐꯥ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥꯅ, ꯕꯨꯠ ꯆꯥꯎ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ, ꯑꯗꯨꯒꯤ ꯆꯦꯟꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯂꯩꯕ꯭ꯔꯥ? ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯔꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯑꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯩ꯫ ꯀꯩꯐꯥꯅ, ꯗ꯭ꯌꯨꯇꯤꯕꯨꯗꯤ ꯂꯩꯇꯦ,
Ado, operation amagi patient party ka wari sanagadaba ama leiba adugi lakpani. Kanaga lake thinga kanchida. Yumda lainingdena sum lakpani. Kakajugin galai. Kaidorage kanana kari haireino. Hairakpa hairaktabagi nateda. Haira asuma wa laudoba ina laude. Kaifado yanggoi sanagi waduda noklai. Dr. Baba, nang nokpa haibra? Hiramde. Ado, kanagumbi mana tambiri. Malaya ra. Kaifa, malaya palakpaduda noklamba sakpam khangan hanjilli. Yanggoi sanana. Kaino, sauriro kaino. Mana hundok piramira, Dr. Babu nangse. Mana thokpa amani nganglido, kaifa tablapna. Nangonda kanana, aiga malaya ka koinarame haireino. Nungstabanara. Mana ngangba wa thazaba yaba nate. Danong sabanadi kaiso haidida. Aina sumanba, malaya gi mawang matawda, yadi. Nati. Nungstabada na danong staba. Adu kay ngonda na Dr. Babu. Wa thaidokla kano Dr. Babu. Wa thaidokpa nate ni. Khallaga yengu ni nangso. Shukan khaningde wakalsi. Awabaso, nungaybaso. Yanggoi sana. Shungkaw bonita. Lising ra kaurasu, lising dugi pakhum pirak pangamganiye. Adom na lairingay, kaifa na unagadaba, patient ki imong dolakpa urami. Yanggoi sanana. Wari sana hauro, ayasom na changukige. Asi haira maga chatkri. Yanggoi sanado, hospital manung duda koy chat chatli. Manung hanjuna di jangshiludi, masagi kharga ki ganbaga. Adu ki sumathakda, numidang su oibanina. Pung mamamba mapam su lairi. Hainarakdraduna, yanggoi sana, mamay layduna mayam layba mapam da amuk lakli. Kaifa su wari di sanari haibabu, mit yengdudi, yanggoi sanada thamduna, gari tauri haina senari. Yanggoi sanadu koi chatluraga, kaifa na layriba mapam du tamna amuk lakli. Wari sanariba adu phauba, sanapam ama ikang khangdrabani. Yanggoi sana, jumdring jangsilakduna hairi. Dr. Babu ki cabin ki stopiro. Ada sumlayram gani. Lehaudabai ne. Kaifa, pocketa so yaubra haina yengi. Aduga lauthoraklaga, yanggoi sanada piraktuna hairi. Koilinglingam kanu ko. Hoi ba. So do lauraga chatkre. Kaifa wari sanarido amuk makha chathai. Karisuning sathi biganuda. Operation tawkhragadi. Pharaga hanagum chen chong sanabadu dorkani. Yam nungai doctor. Asi hairamaga chatkre. Somda yanggoi sanado, kaifagi cabin gi sodo hanglaga changai. Room gi maidu thanbadadi uri, masanan bakado, mafam chana chana thamliba, poching do amuk yengi. Table do dalairiba pochai singaduso, makut na pai pai dana yengi. Prem chanbo photo do yenglaga, nokpet tawi. Mayam sina, nokpet loy na tawi. Aduga nang ni isuk suiba. Su asunung shida, pasaida. Aigi haisya, ihava nate. Photo do amuk thanamli. Kindu na layriba telescope adugi manakda amuk jangsin do na yengloi. Karing ude de magi sidi, asum thami bahai do oiramani. Koilenglengam gano hairak pagadu, kauthokpa makai ni tauribadu. Skeleton do da amuk pop takri. Sunglass do amuk upsin biraga, photo amuk nammi. Loiraga, yanggoi sanagi makutagi khudop do amuk lauthoklaga. Skeleton dugi makut khucha amada amuk shizilli. Bongkhai muk haujinkhri, kaifasu sangak panaidi. Somda kaifasu, magi patient singdu round chatlamaga, magi cabin tamnalai. Khangi masu, yanggoi sanada lengam gano haikiba wado, ona tainaba oina thokani haiba. Masu haining manna hairaba haiduni. Yanggoi sana, Shwebel chair duda ngaihak pham tuna leiramaga, attach tawduna leiriba washroom duda amuk janglakli. Makhut hamba loiraga, tissue paper ama lauraga taithoi. Mingsel aduda, masagi tariba saktam adu munna yengi. Khongrau gi pocket tagi lipstick ama lauthoraklaga, machin banda sangsilli. Aduga pocket ta lipstick to hapchilli. Hapchilluraba lipstick adu kari khalakpano, amuk phat lauthoraklaga. Mingsel aduda, heart shape ama yeksilli. Aduga amuk makhadana, jinbala duna chupsilli. Loiraga makhwanga metlaga, yamna chawba thabak ama tawba ngamabagum momo noklaga yengi.
ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯔꯨꯝꯒꯤ ꯊꯣꯡ ꯍꯥꯡꯉꯛꯄꯒꯤ ꯃꯈꯣꯟꯗꯨ ꯇꯥꯔꯗꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯊꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯀꯩꯐꯥꯅ ꯉꯥꯡꯂꯛꯀꯅꯤ ꯈꯟꯗꯨꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯊꯨꯅ ꯆꯦꯟꯊꯣꯛꯈꯤꯕꯗꯨ ꯀꯩꯐꯥꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯀꯦꯕꯤꯟꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯃꯐꯝ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯅꯕ ꯍꯣꯠꯅꯩ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯋꯥꯁꯔꯨꯝꯗ ꯈꯨꯠ ꯍꯥꯝꯒꯦ ꯍꯥꯏꯅ ꯆꯪꯉꯛꯄꯗ ꯃꯤꯡꯁꯦꯜꯗꯨ ꯎꯔꯒ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯂꯛꯂꯤ꯫ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯇꯧꯔꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯒꯦ ꯇꯧꯕꯒ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯀꯩꯐꯥ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ "ꯍꯜꯂꯣ ꯗꯣꯛꯇꯔ ꯕꯥꯕꯨ, ꯑꯣꯟꯊꯣꯛ ꯊꯨꯅ ꯃꯤꯁ ꯇꯧꯏꯗ ꯑꯩꯕꯣ꯫ ꯌꯨꯝ ꯍꯟꯗꯧꯔꯕ꯭ꯔꯥ?" "ꯍꯣꯏ ꯍꯜꯂꯒꯦꯅ ꯒꯥꯔꯤꯗ ꯀꯥꯔꯦ꯫ ꯑꯗꯣ ꯋꯥꯁꯔꯨꯝꯗ ꯗꯣꯛꯇꯔ ꯕꯥꯕꯨꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯊꯝꯃꯝꯕꯗꯨꯕꯨ ꯊꯦꯡꯅꯔꯕ꯭ꯔꯣ?" ꯊꯦꯡꯅꯕꯒꯅꯤ ꯇꯧꯔꯛꯂꯤꯕ ꯐꯣꯟꯁꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ "ꯀꯝꯗꯧꯕꯤꯒꯦ?" "ꯈꯪꯄ꯭ꯔꯦꯛ ꯈꯪꯏ." ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯛꯊꯣꯛꯂꯛꯏ꯫ ꯀꯩꯐꯥꯁꯨ ꯅꯣꯛꯄꯗꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯚꯥꯅꯨꯃꯇꯤꯒ ꯂꯩꯗꯤꯌꯥꯒꯅ ꯔꯦꯁꯇꯨꯔꯦꯟꯗꯨꯗ ꯌꯧꯔꯛꯄꯗꯗꯤ ꯁꯅꯥꯍꯟꯕꯤꯒ ꯅꯣꯡꯗ꯭ꯔꯦꯟꯒꯗꯨ ꯍꯥꯟꯅꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯩꯗꯤꯌꯥꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯏꯃꯥ, ꯑꯁꯤꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯍꯥꯏꯅꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯨ ꯅꯠꯇ꯭ꯔꯣ?" "ꯑꯣꯏꯒꯦꯒ ꯑꯣꯏꯁꯅꯨ, ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯅ? ꯑꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯁꯦꯡꯕꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯔꯨ ꯌꯥꯔꯦ, ꯃꯤ ꯇꯥꯅꯤ." "ꯀꯔꯤꯅꯣ ꯅꯣꯏꯒꯤꯁꯦ? ꯏꯃꯥ ꯇꯧꯅꯨꯀꯣ, ꯑꯩ ꯉꯝꯃꯣꯏ." "ꯍꯩ, ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ, ꯃꯤ ꯃꯥꯡꯗ ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯀꯅꯨ." ꯁꯅꯥꯍꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯁꯅꯥꯍꯟꯕꯤ, ꯀꯨꯏꯅ ꯉꯥꯏꯅꯍꯜꯂꯤ, ꯁꯥꯎꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨꯅꯦ ꯉꯟꯅ ꯍꯜꯂꯒ ꯂꯩꯔꯝꯂꯕ, ꯑꯗ ꯇꯦꯛꯁꯤ ꯑꯃꯗ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ." "ꯑꯩꯈꯣꯏꯁꯨ ꯌꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤꯗ." ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯤꯠꯌꯦꯡꯗꯨ ꯍꯩꯅꯗ꯭ꯔꯕ ꯂꯩꯗꯤꯌꯥꯗꯨ ꯃꯌꯥꯏ ꯊꯪꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯑꯣꯏꯅ ꯐꯝꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯚꯥꯅꯨꯃꯇꯤꯅ ꯐꯠ ꯐꯝꯖꯤꯜꯂꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯒ ꯊꯪꯅꯕꯗꯨꯗ ꯐꯝꯕꯗ ꯇꯥꯔꯤ꯫ ꯂꯩꯗꯤꯌꯥ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯁꯅꯥꯍꯟꯕꯤꯅ "ꯅꯣꯏ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯆꯥꯅꯕꯒ ꯑꯃꯠꯇ ꯑꯣꯔꯗꯔ ꯇꯧꯗ꯭ꯔꯤ. ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯌꯦꯡꯅꯔꯣ." "ꯍꯩꯃꯥ ꯚꯥꯅꯨꯃꯇꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯅꯪꯅ ꯄꯣꯛꯄꯕꯨ ꯃꯥꯟꯗ꯭ꯔꯦ ꯍꯩꯃꯤ." ꯂꯩꯗꯤꯌꯥꯁꯨ ꯅꯣꯛꯁꯤꯟꯅꯩ꯫ ꯚꯥꯅꯨꯃꯇꯤꯅ "ꯑꯩꯒꯤ ꯑꯣꯏꯗꯧꯕ ꯃꯤꯁꯦ ꯄꯪꯐꯥꯗ ꯐꯖꯩ, ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ." "ꯑꯗꯨꯒꯤꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨ ꯅꯣꯛꯏ꯫ ꯂꯩꯗꯤꯌꯥꯗꯣ ꯍꯧꯒꯠꯂꯒ ꯆꯦꯟꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯈꯤꯕꯁꯤꯡꯗꯨ ꯄꯨꯔꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯍꯜꯂꯛꯂꯒ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩꯅꯤ ꯗꯣꯔꯕꯦꯜꯗꯨ ꯈꯣꯡꯉꯛꯄꯗꯨꯗ ꯁꯅꯔꯦꯝꯕꯤ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯇꯨ ꯇꯦꯕꯜꯗ ꯊꯝꯃꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤꯗꯨꯗ ꯌꯦꯡꯉꯤ꯫ "ꯄꯨꯡ 10 ꯇꯥꯔꯝꯗꯥꯏꯁꯤꯗ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯅ? ꯑꯩꯈꯣꯏ ꯃꯥ ꯑꯣꯏꯖꯥꯠꯂꯥ? ꯃꯥꯗꯤ ꯉꯁꯤ ꯂꯥꯛꯑꯣꯏ ꯍꯥꯏꯔꯛꯄꯅꯤ. ꯅꯠꯇ꯭ꯔꯒ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯋꯦꯅ ꯈꯟꯕꯒꯤ ꯂꯥꯛꯑꯖꯥꯠꯂꯥ?" ꯑꯁꯨꯝ ꯈꯤꯡꯉꯛꯄꯗꯨꯗ ꯁꯅꯔꯦꯝꯕꯤ ꯇꯞꯅ ꯊꯣꯡꯗꯣ ꯍꯥꯡꯂꯛꯄꯗ ꯉꯁꯤꯁꯨ ꯅꯨꯡꯁꯥꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯅꯨꯡꯁꯥꯕꯅ "ꯑꯃꯨꯛꯁꯨ ꯑꯣꯟꯅꯔꯤ. ꯑꯩꯗꯣ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯅꯤ. ꯑꯗ ꯑꯣꯟꯅꯅ ꯅꯝꯈ꯭ꯔ ꯃꯥꯜꯂꯤ, ꯁꯥꯎꯕ ꯌꯥꯗꯦ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯁꯅꯔꯦꯝꯕꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯉꯩ ꯊꯨꯅ ꯆꯠꯈꯤ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯅꯣꯛꯂꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒꯦ ꯇꯧꯕꯒ ꯑꯃꯨꯛꯀꯁꯨ ꯈꯣꯡꯉꯛꯄꯗꯨꯗ ꯅꯣꯡꯁꯥꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯊꯣꯡꯗꯨ ꯍꯥꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯊꯣꯡꯗꯨ ꯊꯨꯅ ꯂꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯟꯅ ꯅꯝꯐꯨꯗ ꯆꯪꯉꯛꯏ꯫ "ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ?" "ꯑꯩꯒꯤ ꯄꯥꯎꯈꯨꯝ." "ꯀꯔꯤ ꯄꯥꯎꯈꯨꯝ? ꯀꯅꯥꯏ ꯄꯥꯎꯈꯨꯝ? ꯍꯟꯖꯤꯟ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯑꯣꯏꯕ ꯋꯥ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯆꯠꯂꯣ, ꯅꯠꯇ꯭ꯔꯗꯤ ꯄꯨꯂꯤꯁ ꯀꯧꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯅꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ ꯐꯣꯟꯗꯨ ꯃꯨꯜꯂꯒ ꯂꯩꯃꯥꯏꯗ ꯂꯪꯗꯨꯅ ꯊꯨꯒꯥꯏ꯫ ꯁꯅꯔꯦꯝꯕꯤꯗꯨ ꯆꯤꯡꯂꯦꯟꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯊꯣꯡꯔꯣꯝꯗ ꯆꯦꯟꯊꯣꯛꯂꯛꯀꯦ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯟꯅ ꯃꯈꯨꯠꯇ ꯐꯥꯔꯒ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯤ꯫ ꯆꯤꯡꯂꯦꯟꯗꯨ ꯁꯅꯔꯦꯝꯕꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯦ꯫ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯁꯅꯔꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯁꯨꯝ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯈꯤ꯫ ꯕꯤꯃꯣꯂꯥꯁꯨ
Machanupi mathanta leibadu nungairakraduna Joginda makhoina leiba mafamdu phawba thilalakpani. Lambida makhoina leiminaba mi amana phone tawrakpaduda pairubani. Adubu hairakliba waduda pakhatna Joginda hairi. Jogin hospital da oina thawro khara thuro. Asumna hospital da yaurakpadadi miyam ama amadi police tu leirambaduda Bimola angaubi amagong amada amuk koihang hangi. Nupi amana tapna paudu tambadagi khanglammi. Police amana changsilaklaga. Rape case oigani. Kanagumba miyoi amana mi leitabagi tanja lauraga kaduda by force da changakpa ama natraga victim masana asiguma thodokse thoglakani haiba khalaudabadagi thokpa ama jingnaba miyoi di leibra natre hairaga ichanupi si BF ka saunabadagi tawba ama aigi ichanupi si khangnaba nupa thamtribi lariktada mathwa yauna honajabi ichani khangnaba nupa leite hairisi hoi mahak leisabi phari aduga mama mapada magi khangnaba leirena wari sadoktaba mi lei adubu aigi ichanupi gadi mama machasuni machin manau mamane bisuni pumnamak tathok tasin tawnaraga phanminabani aduna aigi ichanupina walotgani hainadi khande thaudoksida chenaba yaba chingnaba midi leibra lei misakama mahak oiramba yabagi changyamna wangna lei adumna wari sanaringai yangoi sanasu hospital da yausilakli nine doctor na gari hairige doctor thoklaktrisana nine yamna pakhatle nine si karisu tawrui ekhoi myam leirishidi adumna leiringai otigi thongdo hangakpaduda makhoi pumnamak yengai